ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯀꯔꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯃꯥꯂꯦꯝꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯠ ꯑꯣꯏꯁꯤꯜꯂꯒ ꯁꯨꯝ ꯌꯦꯡꯕꯗ ꯃꯤꯑꯣꯏꯕꯒꯤ ꯍꯦꯕꯤꯠ ꯑꯃꯗꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯡ ꯑꯁꯤ ꯈꯔꯗꯤ ꯆꯦꯟꯖ ꯇꯧꯔꯛꯂꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯔꯝꯁꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯠꯅꯕꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯣꯡꯂꯛꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔꯒ ꯁꯥꯒꯣꯟꯅꯕ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯈꯔꯒꯤ ꯑꯅꯧꯕ ꯂꯥꯏꯕꯛ ꯑꯃ ꯂꯦꯞꯅꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯍꯧꯕ ꯇꯉꯥꯏꯐꯗꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯐꯤ ꯇꯥꯈꯠꯇꯨꯅ ꯈꯨꯔꯨꯞ ꯊꯥꯕ ꯌꯥꯔꯣꯏ꯫ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯗꯨꯒ ꯁꯥꯒꯣꯟꯅꯗꯨꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯃꯤꯌꯥꯝ ꯆꯪꯅ ꯊꯣꯟꯕ ꯑꯃ ꯇꯉꯥꯏꯐꯗꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯃꯗꯨꯒ ꯁꯥꯒꯣꯟꯅꯕ ꯀꯜꯆꯔꯒꯤ ꯊꯧꯔꯝ ꯊꯧꯗꯥꯡ ꯀꯌꯥꯗꯤ ꯃꯥꯡꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯌꯥꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯁꯦꯝꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯥꯔꯀꯦꯠ, ꯃꯗꯨꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯁ꯭ꯄꯦꯁ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯊꯧ ꯇꯥꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯆꯦꯛꯁꯤꯟꯒꯗꯕ, ꯌꯦꯡꯍꯧꯒꯗꯕ, ꯈꯟꯅꯍꯧꯒꯗꯕ꯫ ꯃꯁꯤꯒꯤꯗꯃꯛ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡ, ꯁꯥꯒꯣꯟꯅꯕ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ, ꯂꯩꯉꯥꯛꯀꯤ ꯊꯧꯄꯨꯕꯁꯤꯡ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ꯫ ꯐꯥꯗꯕ ꯄꯔꯥ ꯑꯃ ꯐꯥꯅꯕ ꯑꯣꯔꯥꯏꯕ ꯇꯥꯏ꯫ ꯑꯣꯏꯊꯣꯛꯀꯅꯤ ꯊꯥꯖꯗꯕ ꯑꯃ ꯑꯣꯏꯍꯟꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯈꯔꯗꯤ ꯇꯥꯕ ꯃꯁꯥꯅ ꯇꯥꯏ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯟꯁꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯤ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒ ꯂꯣꯏꯅꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯑꯥꯔꯠ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗꯁꯨ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯐꯪꯐ-ꯐꯕ ꯑꯃꯗꯤ ꯑꯣꯏꯈꯤꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯥꯔꯀꯦꯠ, ꯃꯁꯤꯒꯤ ꯑꯣꯗꯤꯌꯟꯁ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝ ꯑꯃꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤ ꯏꯪ 2002ꯗꯒꯤ ꯍꯧꯅ ꯃꯌꯥꯏ ꯆꯝꯈ꯭ꯔꯕꯅꯤ꯫ ꯁꯤꯅꯦꯃꯥ ꯍꯣꯜꯅ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯁꯦꯠꯑꯞ ꯇꯧꯔꯛꯄ, ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯣꯟꯊꯣꯔꯛꯄ ꯀꯌꯥ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯪꯕꯗ ꯏꯔꯥꯏ ꯂꯥꯏꯕ ꯄꯥꯎꯈꯨꯝ ꯃꯤꯌꯥꯝꯅ ꯐꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯐꯤꯂꯝꯒꯤ ꯏꯍꯧ ꯑꯗꯨꯁꯨ ꯈꯪꯇꯞ ꯇꯞꯊꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯇꯤꯀꯦꯠ ꯑꯃ ꯐꯪꯍꯧꯅꯕ ꯑꯃꯗꯤ ꯀꯂꯥ ꯕꯖꯥꯔ ꯇꯧꯕꯁꯤꯡꯅ ꯃꯈꯨꯠꯇ ꯇꯤꯀꯦꯠ ꯈꯔ ꯄꯥꯏꯗꯨꯅ ꯃꯃꯜ ꯍꯦꯟꯅ ꯌꯣꯜꯍꯧꯅꯕ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯃꯤꯒꯤ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯇꯤꯀꯦꯠ ꯏꯟꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯁꯥ ꯃꯎ ꯐꯕ ꯅꯠꯇ꯭ꯔꯕꯁꯨ ꯍꯩꯁꯤꯡꯕ ꯆꯤꯠ ꯂꯤꯁꯤꯟꯗꯨꯅ ꯇꯤꯀꯦꯠ ꯀꯛꯄ ꯉꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯇꯤꯀꯦꯠ ꯉꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯎꯕ ꯐꯪꯕ ꯅꯠꯇ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯤꯟꯗꯤ ꯐꯤꯂꯝ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯑꯅꯧꯕ ꯃꯔꯥꯏꯕꯛ ꯑꯃ ꯂꯦꯞꯅꯕ ꯃꯌꯥꯝꯅ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯚꯤꯗꯤꯑꯣ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯑꯅꯧꯕ ꯐꯤꯂꯝꯒꯤ ꯃꯤꯔꯣꯜ ꯑꯃ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯅꯈ꯭ꯔꯦ꯫ ꯃꯗꯨꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯇꯝꯒ ꯆꯨꯅꯕ ꯍꯣꯜ ꯂꯩꯇꯕꯅ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯂꯥꯛꯇꯨꯅ ꯁꯤꯅꯦꯃꯥ ꯌꯦꯡꯂꯕ ꯍꯥꯏꯕꯁꯤꯃꯗꯤ ꯀꯌꯥ ꯇꯧꯅꯈꯤꯗ꯭ꯔꯦ꯫ ꯐꯦꯃꯤꯂꯤ ꯍꯨꯞꯇꯨꯅ ꯁꯤꯅꯦꯃꯥ ꯌꯦꯡꯅꯔꯝꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯕ, ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯐꯝ ꯑꯣꯏꯔꯝꯕ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯁꯤꯅꯦꯃꯥ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯅꯧꯕ ꯁꯤꯟ ꯑꯃ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯣꯗꯤꯌꯟꯁ ꯑꯃꯗꯤ ꯃꯥꯔꯀꯦꯠ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯀꯔꯤ ꯃꯔꯥꯏꯕꯛ ꯑꯃ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯉꯜꯂꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕ ꯋꯥꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯆꯠꯅ ꯍꯩꯅꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯀꯅꯤ? ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯑꯇꯩ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯂꯨꯞ ꯀꯌꯥꯅ ꯊꯝꯂꯤꯕ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯁꯤꯇꯤꯡ ꯑꯦꯔꯦꯟꯖꯃꯦꯟ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯒꯗ꯭ꯔꯥ? ꯂꯩꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯀꯌꯥ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯎꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯈꯔ ꯔꯤꯂꯤꯖ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯅ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯕ ꯑꯃꯗꯤ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ, ꯅꯝꯕ ꯂꯣꯏꯒꯗꯧꯔꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ꯫ ꯂꯩꯔꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯤꯌꯥꯝꯅ ꯌꯣꯝꯗꯨꯅ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯗꯨꯃꯗꯤ ꯂꯩꯔꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯁꯤꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯀꯣꯚꯤꯗ-19 ꯍꯥꯏꯕ ꯑꯁꯤ ꯃꯥꯂꯦꯝꯁꯤꯗ ꯐꯅ ꯀꯨꯏꯅ ꯂꯦꯡꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯃꯤꯖꯔ ꯑꯃ ꯑꯣꯏꯅ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯆꯠꯊꯔꯛꯂꯒꯅꯤ꯫ ꯃꯗꯨꯅ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯠ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕꯗ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ꯫
ꯂꯥꯛꯆꯁꯅꯨ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯐꯤꯂꯝꯒꯤ ꯆꯥꯡꯗ ꯑꯁꯤꯁꯨ ꯍꯟꯊꯅꯕ ꯀꯔꯝꯕ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯗꯤꯕꯦꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯐꯤꯂꯝꯒꯤ ꯂꯥꯏꯟ ꯑꯁꯤꯗꯁꯨ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯕꯤ ꯁꯟꯖꯨꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯇꯟꯖꯥ ꯆꯥꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯑꯅꯧꯕ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯕꯤ ꯁꯟꯖꯨ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯂꯝꯗ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯑꯃꯗꯤ ꯏꯅꯣꯚꯦꯇꯤꯞ ꯑꯣꯏꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯇꯦꯠꯀꯤ ꯐꯤꯂꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤꯁꯨ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ ꯊꯥꯖꯩ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯍꯥꯟꯅ ꯍꯧꯕꯗꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕꯅꯁꯨ ꯀꯌꯥ ꯊꯧ ꯋꯥ ꯁꯥꯗꯕ ꯃꯇꯝ ꯍꯧꯈꯤꯕ ꯉꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯂꯤ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯇꯦꯂꯦꯟ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯇꯦꯂꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯃꯊꯣꯏ ꯍꯥꯞꯄꯤꯔꯕꯗꯤ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯇ꯭ꯔꯦꯅꯤꯡ ꯏꯌꯥꯎ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡꯗ ꯂꯩꯖꯔꯤꯕ ꯎꯖꯔꯤꯕ ꯈꯔ ꯑꯁꯤꯗ ꯐꯤꯂꯝ ꯄꯨꯊꯣꯛꯆꯕꯗ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯀꯥꯈꯠꯄ ꯉꯝꯂꯤꯕꯅꯤ ꯃꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ